Ahambada Moriba Pau Pizare. Babina Group of Companies ki Pamel Foundation na All is Home Mari Dateng Mangkre. Fasai ki license number Yawba Pot Khatamang Yuan Binaba Food Safety Administration Infal Iske Designated Officer T.H. Sunil Kumar na Haikre. Amadi recruitment loiraba Indian Army ki experience sing Agnipath join tower hairapadagi irang kokre. Kurumzari Dayapati Senjam na Hausik Numidangi Pony TV Prime Time News Pizari. All is Home Mari Amadi Miyoi Amada Babina Group of Companies ki Pamel Foundation na Tengbang Pikre. Langol All is Home, Basikong Chanura Sinon Luki Senior Citizen Home, Imalay Meril Women Welfare Association gi Senior Citizen, Center for Upliftment of Rural Women Association gi Senior Citizen Home Amadi, Sorayo Kaising Kauba Miyoi Amada Ngasi, Tengbang Polam Asi Pikibani. Ngasi Infal Hotel gi Sangai Hall da Pangto Kiba Tengbang Polam Yanthokpagi Thauram Amada, Babina Group of Companies ki Chairman and Managing Director, Dr. Thangjam Davli na Haikibada Tha Khudingi Pamel Foundation na Sotharaba Miyoi Singda Marginalized Sector Sing, General Home, All is Home Kayada Mateng Pangnaba Pandam Thamduna Lakli. Chahi asigi January da Babina Groups of Companies ki Makhada Haudokiba Pamel Foundation na ngasi fawba Tengbang Piduna Lakli. Ngasi Mari Rak Subo oina All is Home Mari da Darkar Laiba Polam Kaya Pibata Natana, Guwahati da Laying Duna Laiba Nupamacha Amada Sel oina Lupalising Yankay Piduna Mateng Pangli. Tha Khudingi Foundation asna Mateng Pangmangam Drabaso, Tha Ani Khudingi Matam gi Mateng Pangani Haina Fongdokhe. Foundation is Maru Pandandi, children home the Libangan sing. Marginalized over I am the Manadraba, Kaswataraba, Nansing, when all is home the labor Namansing, the Sana Konabagi Lumda, Ragi Lumda, Matamatan Darkar, Adumba, support to high river foundations and people in Nanaba, classic group of hotel, the government group of companies. I can think it's SENJAM Foundation. However, January 2022 January the However Foundation is powder activities Mari Tobsara. Yan Hanbo in a young sign with the labor of the called mental development home the Gila car labor. Ochi problem sing when limited the business again having matunda social service sama sendra the pankot sagrai maruina. Eat safe, eat healthy, and eat sustainable haiba wakalonda. Eat right mela ama Food Safety Administration Infal is na sinduna ngasi. Soibam Lekai Community Hall the Pangtokre. Thauram alda Food Safety Administration Infal is ki designated officer T.H. Sunil Kumar na Port Yoliba Singna Fasai ki license number Yawba Port Khaktamang Yonbi na Bahaike. Mahang na Maka Taraduna Port Yoliba Sing Amadi, Port Saduna Putokliba Singna Food Safety Training Pass Tawbugi Certificate na Draga, Fasai ki certificate Paibina Bahairaduna Laibak Sinba Tungna, Food Safety and Standard Rules and Regulations Generaliba Ase, Inna Bagida Mag Port Yoliba Amadi Putokliba Singna, Training Yawba Haibasi Tangai Fadaba Oide Haina Fondoke. Dukan form liba amadi port puthok liba singna training pass tawrabra natragana certificate pairabra haibadugi drive chathaba horagani haina so mahakna fongdokhe. Mayam lakini mayam da koina access ni digi ni mayam di usi koina kasai na koi sapo ki pek ta logo ma thare di maka da koi 14 digit ki license ma koi thare aduna dukan form liba amasu koi jinja ka darba to ko sai ni ba mayam da ina apilam to di koi kasai ki license yauraga koi lakwa ayamba koi market man do yon biu aduga ingredient thak ba beson wairo aduga koi ata moida ba haire ami so koi kasai ki yawa koi license number yaw do du dongna mayam da koi kana koi pakai ra yoga koi tin kam chang da du se to bira koi hapiu aduna dukan phang ni ba mo sung manufacture koi jinja ka prepare ko na koi na mai nei ba ba to me ang ha ni ba de music se koi
safety and standard rural regulations India. English singani kunma thoida recruit tawkhiba Indian Army ngarang cancellation tawkre. Experience singi physical, medical, police verification pumloi loiraba matungda Agnipatta oina join tawro haina phongdorakiba adu yaba ngamloi haina exam adu da sarugyakiba experience amana phongdokre. Wafam masingasi nitai patu thekta leiba BJP office mamangda thawong adubu yaningdaba utuna chathakiba rally amada sarugyakiba experience amana phongdokibani. Mahangna makha taraduna English sing ani kunmathoi March thadagi hoduna Indian Army launabagi damak process thakhe. Common entrance exam gi list thoklaba matungda COVID lakpadagi lepkhe. Adubu physical test, medical exam, police verification loiduna 90% process loiraba matungda housing BJP na paikhalak liba Agnipat scheme as a joint tawro haina process adu cancel chatke. Masina maram oiraga Odisha da experience ama thawi yanduna siba yaukre maram asna process asi cancel tawbiganu haina phongdokhe. Exam aji 2021 ki March ki date 10 dagi na 20 bok chatharaga April ki 25 ta si list ko aba matung da moina COVID lakpa dagi exam je jetho ki bani koi process se tender thang gi aduga moina ki Indiana ni process da medical physical adagi police verification DC TRC verification loina loirabne 90% mukti loirabne Indiana ni koi process da 2021 dagi nama poduna hojik 2022 gi hojik jun sibong nambi la angni pat scheme je lak podagi apoi gi leiba exam nan jan liba to tension chatle angni pat scheme da oina join to biro da youth sing le haira pani apoi mama gi experience apoi knowledge ki oina India all India gi oina ni mapam atopa Odisha da di 21 years ama date 16 ga si gi oina 16 da san thori ala da kitchen to maram moina aduna yaringa akoi kitchen to bigano akoi ge exam to biu ajeni Hauziki matamda haugalakliba naha kaya ama maram ama natraga maram amana masa matomda sizabagi thokdok thokpa kaya hengalakliba asi kharada oirabasu hanthanaba haiduna National Mental Health Program NHM Manipur gi makhada Ningol Club amadi District Mental Program DHS NHM Thawal ga khusamnaraga naha singna masa matomda sizabagi thokdoktagi ngakthoknaba wakhalonda nongmagi oiba miyam punna khangminnabagi program ama Hairok Patre Champra Thong maningda leiba Ningol Club ki temporary office ta pangthokre Thauram aduda Kadagi President Hijam Priyakumar, Ningol Club ki President Sophia Khundongbam amadi Mayang Lambam Chandra Kumar Singh, Program Coordinator DMHP Thawal na President Member oina saruk yakhe. Ngasigi program aduda miyam na marik chumna takpi tambibagi resource person oina overview causes and risk factor of suicide haibe hiramda psychiatrist Dr. H Angomcha, warning sign of suicide and suicide risk assessment haibe hiramda Psychiatrist Amadi SNO NMHP Manipur Dr. A. Ranita Devi, Psychological First Aid and Basic Supportive Counseling Haibe Hiramda, District Hospital Thawali Clinical Psychologist, Konsamcha Kishorchan Amadi, Suicide Prevention Haibe Hiramda District Hospital Chandalgi Psychiatrist, Dr. K. S. Robindro Singh Mathang Sina Wafung Kaya Thamke. Loinana Loishalakpada Resource Person Singa Thauram Aduda Saru Yakiba Singa, Kana Nainabasu Tauke. Indo-Myanmar border chayet naba lairiba Manipur ngamkhai gi matangda United Committee Manipur UCM gi President Luchingba amadi Maitei Council More MCM official singa chatuna yingsingkre ngasi UCM gi President Joy Chandra Konthokjam amadi General Secretary Deba Ngangom anina Luchingba UCM gi office bearer amadi MCM gi official singa loinana kwatha khuna rom thangba saida chayet nariba Lairiba Mafam border pillar 80/81 gi marakta khariba border fencing asi chatuna yengsingkibani. Yengsin khongchat aduda UCM gi President Joy Chandra Konthokjam amadi General Secretary Deba Ngangom anina paumi singna phongdokkibada hojik paliba laingakna Manipur gi ngamkhai gi chayetna ba lairiba mafam singda border fencing gi thabak thauram lepli Manipur miyam da phongdokkibagi matung ina ngasi UCM amadi MCM na mafam asida sangsinduna yengsilubada border fencing gi thabak leptuna leiramba asida Manipur lengak puthagali haina phongdokhe Mafam asa leiramba 82 BRTF ki sinmi amana
fencing khabagi thabak ase numit 10 muk sure thabak suba lepliba haina phongdorakhe hojik dispute leiba mafam sing asigi matangda Manipur lengakna Central Government da taksinduna athubada waroshin puraktuna border fencing ki thabak paikhatpiyu amadi dispute area na karambano aduga dispute area natabana karambano Manipur miyam na mayek sengna khangan gadabani adu nataduna lengakna amada taishinduna leithoklabadi asuk kuiraba ngangphai wathok ase UCM na tumina yengduna leithokloi Action and Affairs Minister R.K. Ranjan ngamkhai matangda athubada waroshin purakani haina Manipur miyam na thazaba thamkiba wafam nathaiduna thamjinba ase Manipur miyam gi laibak thibani wathok oiriba ngamkhai gi chayetnaba ase miyam ihul khangna minister na thabak onthokadabani haikhe Manipur gi ngamkhai da UCM na matam chuppada miyam ga loinana makhal makha kaya gi khongjang dia changsinaba sem saduna khongfam chena lepli haina phongdokhe Manipur ga mari lainadraba service da laikraba sanaroi kaya senior player ni haiduna khomjillaga Wusu Association of Manipur bo ani thokpagum uhaliba ase laibak thibani haina Wusu Association of Manipur ad hoc committee gi chairman KS Gojendro na phongdokre ngasi Manipur Press Club ta pangthokpa paumi singa unaba amada mahangna makha taraduna miyam da Wusu Association of Manipur ge founder secretary Birmanina Yastagi natraga atopa site gi lakhiba association ge audited statement register department da chahi kuntra rom hena submit tawram daba chahi kuntra mikhal pangthok tabida mahangna secretary amuk oi president amuk oi tawduna kusi rasi da mahaki lanai business amagum tawduna lakhi haina phongdokhe ing lisingamaga chamapan marifutara taruk December gi tang taraga mapanda sanarishing gi interest na taba aranba thabak kaya tawrubaga mari lainana birmani masamak amukhana wusugi form paijararoi wusugi coaching tawjararoi haina pongna form pauche da phongdokhiba laikhrabani haide mahang na medal phanglaklaba mahairoi kaya dagi fawba paisa launa ba khonaba misak amakhakni mahak kumba miyoi amadagi wusugi sanaroi sing amade mama mapa oiba sing na lapna leibiu haina phongdokhe Mupalamda player oikiba force da yaukiba army da yaukiba atop Manipur gi lehau ka mari leinadraba player sing koksallaga mana senior player ne aiduna matam yuna zero tawduna mang khabai khara sariba ase senior player sing na sung mupalam sanari ba sing na sung bhapta biu amasung mahaki wings da chattanaba ram apil tawsage ngasi asigumba tangdu leita daba usu gi satra players sing bu mangnanaba siliba thong sing ase matam suppada miyamna mahaksi mangondagi chikchin si matang star break amalo minase Itaw ka daw nang wakay nang ngay talay dito. Kamay nungay dino. Sige tha jida ni ne he ka koi na pineapple festival yeng idu itaw sa hi ani sur ni ne pandemic na maram moir ga yai thokhi base yeng phangdra bani ne Nang pau em ta dribo. kari pau no Hada poi ro palam phai da pineapple festival sele ne kan em ta de. hatak sila dira Handak sei sele dine traw nga suboy na hai sei ni lepre da na. Aseng bai tra tre suboy ga dong ne ba. Traw nga suboy na handak pineapple festival idang pangtho ne ba. as Sini na mayam 2007 nagi lep manai dira ngasi pawa sa tharap tuna lagi ba sahi ani lep dru matung da hantak di sutu da trawa suboina lagliba July gi date 1 dagi na date 5 pawa thambanu market complex poropat lamkhai andru krenda da pangthuk saragani lamdam asigi state fruit among oiriba kihom asibu yokhatpa amadi pothok asibu pothok liba lawmi simbu puning thogat poina 2007 digi hogduna ngasi fawba pangthorakli pineapple festival asibu iramdam asida leibiriba kangai chat namakna saru yabinaba haizari aduga festival asi hawbadagina loiba fawba cultural program amadi isai nomagi thoram singsu pangthok chadani tarulak suba state level pineapple queen Mahausagum handaksu pangthokani pangthok seriba sigi maru eba pandamdi kihom thajariba akhoi farmer singa sida khoina alternative arrangement ama haita akhoi magi khara magi hingnana bagi lambi ama oinana ba khoina magi sarkar gi maikai dagi hanasu funding khara khoina magi khoina pidra lagri adu masisu makha ta na pinana ba haidana khoina hona jabani aduna kihom
थाजरीबसिंग असिबु पुनिंग थगोपिबो ओइना मणिपुर की प्रजा मयामना पाइनएप्पल फेस्टिवल असि येंबा लाक्पियो अमसुंग सरुक याबियो हाइबना मयाम फुंग खुरुमजरी अदो अखोइदि खतंगना चलगा तौदि यारोय अदुना मयामजु पाइनएप्पल फेस्टिवल से येंबा लाक्पियो हंतक्ति याम नुंगाइगने हाबजे थाजबा लै ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯨ ꯉꯥꯏꯖꯔꯝꯒꯦ mayam bataram okchare Churachandpur district ki ngathal village ta Myanmar macha khara leire haiba akaknaba paw uma phangbadagi Churachandpur district police ki team amana Churachandpur district ki SP Sivanand Survey gi liching makha da ngarang ayuk pung manga dagi nipan makai fawba yumthong khuding thiba humbagi thabak chathakhiba ga loinana New Lamka Bal Bank dagi miyoi nifu baragi yum amadagi fagat pangam kre haide Hairiba mafom asigi atopa asanba yum amadana Myanmar macha nupa taraga humdoi nupi taraga taruk amadi angang nipan phagat kre haide makhoida ka salamba yumbu aduna biak chunga chahi yangkhai nipan mahak masa makso Myanmar dagi Mizoram da English amaga chamapan marifu tarukta lakhibani amadi Mizoram dagi Churachandpur da English ani taraga humdoi da amuk lakhibani haiba khangba ngamkhe tungda amuk Myanmar macha ahom Gauchin Ku Bank New Lamka gi New Bazaar da pot chai yonduna lai haiba khanglakpadagi amuk fagat pangamkhe Housing fawbada Myanmar macha puna marifu fagat pangamkre haide fagat laba miyoising asigi makhatana thizina ba FIR ama file tawkhibaga loinana Chief Judicial Magistrate ki mamangda pothoklagani haide Manipur ki Chief Minister N. Biren Singh ngasi CM Secretariat da Mixed Martial Arts MMA da National Medal Laurakraba Sanarosing okpaga loinana makhoi bu selgi mana piduna puning thawgatkre Handaki Madhya Pradesh da pangthokhiba manga suba Mixed Martial Arts Indian National Championship da medal laurakraba sanarosing adude batang weight da Michael Robai amadi Sanchui Jimek featherweight da Besi Ariji amadi Fanjoibam Niranjan Singh ni Hairiba sanarosing asi handaki MMA Championship da gold medal laurakhibani loinana Mixed Martial Arts MMA International Star Laishram Surbala Devi Bahini Yates amadi Jojo Rajkumari su achamba khudol piduna puning thawgatkhe makhoi bu okpagi thauram aduda Karong AC gi MLA J Kumosa susaru yakhe Kuki Chief Association Technopol District ki Information and Publicity Secretary Jangkhogin Haukim na thadorok Cherol amada Chief Minister N. Biren amadi Technopol ki MLA amadi Transport Minister Letpak Haukipo Technopol District ta Transport Office ama sabibagi damakta thagat pafongdorakle Cherol asina makha taraduna CM amadi Technopol ki MLA da miyam na wakat khiba amadi dabi tawkhiba sing adu thabak ta onthok piraktuna Technopol ki miyam bunungsi biba amadi thaujal bibagi damak thagat pafongdok laduna association asina laingang na laukalakpa thabak thoram khuding makta mai pakpa oirasanu haina Cherol asida palle Maitai Council More MCM gi Publicity and Information Secretary Soibam Mithun Maitai na thadorokwa Cherol amada lenga ki policy ama oina amadi Technopol AC gi MLA amasung Transport Minister oiriba Letpak Haukim na khana biduna More da Transport Office ama hangliba asi yamna afaba khongthangni masina gari gi mi hoisingda amadi praja miyam na thengnariba maru oina lam thamna chatuna gari gi chechang tanabada thengnariba awaba amadi khudong chadaba mayoknariba adu koklagani khongthang asi lakhot pirakpagi damak pali balengak asibo Mori praja gi mihut sinduna Maitai Council Mori rangam khai leitena thagachari haina Cherol adu da pali loina na lengak asina makha tana Mori gi tongan ba chawkhat thaurang su paikhat kani haina su asa thamni haina Cherol asida pali
Manipur gi Hindu lining chatpasingi achauba kumai ama oiriba Rat Yatra kumai gi lakpada lamdam asida lairiba miyoi singna lai khurumba lakpada ayet apan leitana bangase speaker amasung ya school kendra gi MLA oiriba Thokchom Saitrabata gi liching makada Sri Govindaji gi akoibada miyoi chama hena saru yaduna sitpa sengba gi thabak chathakre Sitpa sengbagi thauram aduda ya school kendra ward number 19 gi municipal council gi mikhalda media oigadoriba Thongam Gobind saru yakhe Bisnupur district ke Nachauda Nauna Saba market set amadi Gopal Dev Recreation Center ngasi RDNPR Minister Y Khemchan Works and Gas Minister Govindas Konthawjam amadi MLAS Prem Chandra Mathang Sina Chief Guest President Guest of Honor Oiduna Sangaduna Miyam da Kusinakre Thauram aduda Chief Guest ki warol piraduna Y Khemchan lamdam sigi Miyam na matik chaba mihut khanduna kendra asige voter singna kahalakpagi miyambu thagat ki loinana lakliba panchayat mikhaldasu wakhal manaba dalda mihut khanbira o haiki amadi ngasi sariba laishang asna lamdam asige miyambu nada yektana leihan binabasu aduga kaithel gi fibam phagatpa oirasanu haina phongdokhe जिला परिषद की इलेक्शन से मांग कारण लेके सेप्टेम्बर लास्ट वीक तक सोइन तवरनी अदना ममांग थादा बेहोदबा बीजेपी दा थादा बेहोदबा सिंगुला दा पुलप थादा रगा असोबा माय पापा ओइबिरो आइजु अनंत थाक्ता नसो की प्रदासी की दा विषय के ने दा मते पांजे गया दा संजय जारी Tungda Minister Govindausna Pradhanmantri na Bharat po amato aina pusilaga piriba magi man ki baat kendra sin thungna mandal gi president tanaraga mafam khuding miyam na tahan na bahona gani haike 14 Finance Commission gi makhada sariba market set asi yetna ba yaudravadi matam chana loiduna miyam da sinaram gadabani adubo matung dadi chawkot thawrang tawbada ayet apan pibigano haike Loinana sariba market set asina lamdam sige satmilonda kharadi mateng oiragani aduga magi fandagi sariba Gopal Dev asina miyambu nada yektana laiba isoda thonisi haike मन की बात है बसी भारत का लैबसी लोइना पुलसिल लहरगा पिक न तासिल लब मतुंगा भारत के प्रधानमंत्री वैबे बसी नरेंद्र मोदी जी ना महा भारत का लैबा प्रजा मी कोटी चाम कुंठाम तक सिदा पाउजे लसीबीबी बने जरे अदना अकोई जी मंडल की प्रेसिडेंट ताना जरे हैगा बुट खुदमती मन की बात सी रोटेशन का कोई काम ना वही प्रोग्राम मसलो कोई पांथो न कन जरी Ngasigi thauramduda Nachau GP gi Pradhan N Jado member sing amadi local leader sing susaru yakhe matang asta break amgalomina se UGC na approved Tauraba Sivalik Institute of Paramedical Technology Chandigarh CPET amadi Saraswati Group of College ta Nursing Paramedical Pharmacy Physiotherapy na chingba tambining ba signa admission tawiba yaragani offer tawdari ba courses sing adudi nursing da paramedical da pharmacy da amadi physiotherapy da courses sing asi tambining ba singna installment basis da fee thiba yabagi khudong chabasu pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani akak naba set ni last date of admission na July 31st ni Akopa marol gi damak ekhoi gi mobile number 9915337280 amadi 9501189248 ta call tawiro break ki matungda mayam bataram na okchare Climate Change and Environment Sustainability Haiba Hiramda Numit Nini ki oiba National Seminar among ase Mobagay da laiba Polestar College ta hudokre Seminar ase Polestar College Hyanglam Amadi Directorate of Environment and Climate Change Government of Manipur ga khusam naduna sinbani haide Padma Shri Guru Maislam Amubi Singhi Yankhairak Suba Laikhidabagi Kumon ngase Manipur Zagoi Marup Complex ta pangthokre
Thauram aduda saruk yaraduna MP Lesem Basana Zaubana, Guru gi mitam maikum hangdokhe. Guru Maislam Amubi Singh Manipuri Classical Amadi Naitum Sabajago Yilamda, Thoidok Hendongna Singthaningai Oiraba Oza Amani. Uripok SG MLA K. Ragumani Singh, Padmasri, Ilam Indira Devi Amadi Atay Masak Nairaba Oza Singh Amadi, Satra Singju Thauram aduda sarugakhe. Handak nong leptana chubdagi National Highway number 37 Imphal Jiribam lambi ase chingning khaibana maram oiraga potchai puduna chatliba tata gari sing ase matam kayagi mamangdagi chatpa yadana leire lambi yadabana maram oiraga chatpa yadana leiriba tata driver singda All Jiribam Road Transport Driver Union na chana thangnaba polam sing yenthokre ngasi potchai yenthokpa asiga mari lainana All Jiribam Road Transport Driver Union gi General Secretary L Manitor Singna ngasi All Jiribam Road Transport Driver Union na matam kuina lambi chatpa yadabana maram oiraga leiriba tata driver singda chana thangnaba polam yenthokpa asiga loinana Manipur lengak amadi NHIDCL na chatpa yadana leiriba lambi ase chatpa yanaba sembibada All Jiribam Road Transport Driver Union na yamna nungai haina phongdokhe loinana hauzik tata driver singna lambi da yamna wana leiriba ase ubiraga athuba matamda lambi ase semjinbina ba haina haikhe Tam kuina pandun lambi yaktaba manam orgal sana manam orgal lambi yatadu leba gari sigi mudada namangta kuina angamba mating pamgal loinana khoi lambi da ini tradition amadi Manipur government kan honabina sengotpa hobiri adubu driver isna amadi driver nei makati hanna thakachari loinana athuba matamda hojik sembalo sandriba lambi panduna leba gari singi athuba matamda satpa yanarbagi namangta Atuma tunda simjab yohane na sajike mafam dahigari andik driver isna using awa na maram waraga hojik lambi da nongdun samangta amna wana khangnan lari si Manipur government na atuma tunda miyeng chambi yohana Masiga Mari Lainana All Jiribam Road Transport Driver Union ge Vice President S Pratap Maitai na haikibada NH37 Imphal Jiribam lambi Pikraba Kaifundai Hairiba Mafom Asa Jungi Tang Taraga Nipandagi landslide Tauduna Laiba Asina Maram Oiraga NH37 Asida Cheliba Gari Singh Ngasi Fauba Chetpangamduna Laide Ngasiga Taraga Numitaraga Mathoini Shuraba Faubada NHIDCL na Masida Yamna Tawa Sabidaba Ase Manipuri Praza Amo Oina Aduki Matik Nuaizade Aduga Hairiba Lambi Ase Athuba Matam the Sembiduna drivers in the Chetpada Awaba Mayok Nariba Singh Ase Fahan Bina Bahaina Haijake National Highway Untrated Imphal Jiri Lambi Pikraba Kaifunda Hairiba area Sida landslide Tungi Tang Train Pandagi landslide Tadun Laibasi National Highway Asida Cheliba Gari Singh Ngasi Bauda Chapangam Duna Lairi Adu Ngasiga Taraga Numitra Mathoni Suro Fawada NSIDCL na Masida Zamna Haibadi Kerala se Manipur ki Parjama Oina Akoina Lamda Masigi Angam Mathopsingi Mapamda Wakachari Manipurda Miyoi Teruk Nauna COVID-19 positive Oikre Laina Asna Maram Oidra Miyoi Amata Sikidre Haukiba Pungkunmari Asida sample Puna Marifu test Taubada Haidba case Asi confirm Tokibani COVID-19 Common Control Room na high positivity rate asi chada tare dasmik manga oike hauzik state asigi COVID-19 case masing asi lakh ama lising kuntraga tare chani humfutaruk yaure loina sikiba masingna lising ani chamaga kunsure haina COVID-19 Common Control Room degi thadorok pacharol amana haide Laibak thiba thaudok amada Chandal district ke manung chanba salon khulda ngasi ayuk pung manga taba matamda yum ama maina tumna chakre thaudok aduda tha kharagi mamangda leiba car amasu mai chakpada yaukre haide adubu asok apan yaubagi paudi leitre mai ase electric short circuit tagi horakpani haide mafam aduda leiba Assam Rifles ka loinana khunja singna mai adu muthatna bakkanna honaki haide Haukiba Jungi Tangkun Maridagi Kuntaruk Fauba, Jalsa Gayanat Vidyapat High School, Jalpaiguri West Bengal da Pangtokiba Taraga Mathoy Shuba, South Asian Asihara Karate Championship Inglisingani Kunithoida, Yoku Sinkai Karate Association Manipur, KAM gi Mahut Sinduna All India, Yoku Sinkai Karate Federation,
AIKKF की इंडियन टीम दा सरुक यारुरबा मसुनगम होरामना केजी हुफुमंगा दगी हुफुतरागी कैटेगरी दा ब्रॉन्ज मेडल फंगलखे अमदी होरंगमसंग चिंगफांगना केजी यांखैमंगा दगी हुफुगी कैटेगरी दा क्वार्टर फाइनल चंगदुना अफाबा परफॉर्मेंस उटकी अदुगा टीम अदुबो UCCS प्रेमचंद्र सिंह ना लमजिंगदुना सरुक याखे हाइना KM की सेक्रेटरी पब्लिसिटी एंड प्रोपेगेंडा कैसाम जयप्रकाश मैते ने थादोरक चेरोल असिना हाइरे अरोइबदा मोरिबा पाउ मन पिजरी Babina Groups of Companies की पामेल फाउंडेशन ऑल एज होम मरी द तेंगबांगख्रे फसाई की लाइसेंस नंबर यावबा पोट खक्तमक योनबिनबा फूड सेफ्टी एडमिनिस्ट्रेशन इम्फाल ईस्ट की डिजिग्नेटेड ऑफिसर TH सुनील कुमार हाइथ्रे अमदी रिक्रूटमेंट लोइरबा इंडियन आर्मी की एक्सपीरियंस सिंह अग्निपथ जॉइन तौर हाइरपदगी इरांग होख्रे मतंगस्ता नुमिदांगी पोनी टीवी प्राइम टाइम न्यूज लोइसिनजरे मणिपुर दा थोक्लिबा ई पाउ सिंह खंगनबगीदमक पोनी टीवी मिटिंग ताबियो।